अरोइब पाव लोक सभा के मिखल नक्सलपग लोइनना पॉलिटिकल पार्टी सिंगना मिखल के लालोंग यात्पा होनरकले IMC na khoirambal nupi kaithal ahungi akoibada street vendor famhalle haina kaithal famni singna IMC thonglon singuna yaning da bafungdokre amadi Ward Development Committee ki skill and unskilled labor singi thatara nipan husumal thok tabagi mayokta Nambol Kakching amadi Moirang Municipal Council solo singre khurumzari mideng tabiriba sing butaram nuksari paw sandok nang pizari लोक सभा की मिखल नक्सलपग लोइनना पॉलिटिकल पार्टी सिंगना मिखल की लालोंग यात्पा होनरकले मणिपुरदा लेंगाक पाइरिबा बीजेपी पार्टी की ओइना कनाना मिरेप ओइगनी हाइबा चपचाबा लाउथोकपा लेत्रबसु मसा मसाना मिरेप ओइगनी हाइबा मियोय खरन अकन ममोंगदा अरोनबा इलेक्शन की कैंपेन चथनबा यावरे हाइरी पार्टी असिगी ओइना कना कनाबु इनर अमदी आउटर की ओइना टिकेट पीगिदबगे हाइबदु चपचाबा मरी लेनबा सिंगी माइकाइदगी हौजिक फाउबगी ओइना खंगनबा लेत्रि अमरोमदा मणिपुर ओपोजिशन पार्टी की अचौबा रोल लौरिबा कांग्रेस पार्टी की ओइनसु हौजिक फाउबगी ओइना कनादा टिकेट पीगिदबगे हाइबा खंगद्रि हौजिक लोकसभा की एमपी ओइरिबा डॉक्टर मैनिया अमदी अतोपा हानगी मिनिस्टर एमएलए अमदी ब्यूरोक्रेट्स ऑफिसर ओइरमलबा मियोय फाउबना पार्टी की टिकेट फंगदुना मिखल थेंगनगनी हाइबगी मसा मसादा थाजबा थमदुना मिखल की कैंपेन फोंगना चथद्रबसु मिरेप अमा ओइगनी हाइबगी थाजबगा लोइनना वफम मीडिया फोंदोकनरकपा लेरे लागिबा तांग कुंदा इम्फालदा लाकनबगी कांग्रेस पार्टी ने थौरांग तौरिबा AICC की प्रेसिडेंट राहुल गांधी लाकलबा मतुंगदा कना कनादा टिकेट पीगदबगे हाइबदु चपचाबा अमा खंगलबा याय हाइरी अमरोमदा CPI की ओइनदी डॉक्टर एम नरबु इनर की मिरेप ओइगनी हाइना लाउथोखरबा मतुंगदा इलेक्शन कैंपेन चथबा हौखरबनी तरह सुबह लोकसभा के इलेक्शन लमदम असि की मियाम की खोलाव अमदी लमदम असि की इशू कयाबु पार्लियामेंटा मपुंग फाना फोंदोकपा ngamba मियोइसिंग मियाम की मिहुत ओइना थागतनिंगबगी अपाम्बा मियामना फोंदोकनरगली हिरमसिगा मरी लैनना ngasi ISTV न्यूज ना इम्फाल की अकोइबदा मियांग उनबदा मिखल असि सेल तिंगदबा मखल की भोट अमसु ओइहनिंगी मियामना सेल लौदुना भोट पीबगी हैनबी सुटोक्सी मियाम की याइफना बथागत किबा म्यूट सिंगना मियाम की थबक तौरक्तबा उबदा भोट थादनिंगदबगी अपाम्बा फोंदोकनरकली अमदी इलेक्शन असि यामना नियम सुमना अमदी कम्युनल ओइदबा मोंगदा पांगथोकपा इलेक्शन अमसु ओइहनिंगी हाइबा वाफम सिंग फोंदोकनरकली मसागी ओइजबा थीदबा मियामगी खनबा मियोय अदुगुम मिसक खननिंगी अइना हाजरिंगबदी सेलगी वाखल तोबिनु मसी मातांगददी थमोय सेंगना असेंगबा अमसुंग मियामगी खनबिगदौबा मबुकेल जाव बिसे खनबियु हाइबा वफमजै थमनिंगी अफबा मी अदुगा आ कनोदा पार्लियामेंटदा ngang ngamgdaba khogada mi je khoi thaganningeba ado hujikangi jide amata su ngang basungam de amaso mongamde ko bon maya da di senda loi sakhidoini magi party do yengoi magi kanodo mi afaba yengoiba asumba adagi senja sumja sadaba adagi ngangba khopa haigadaba mi da khoi di vote piningeba leibaki oina khanba communal noidaba अदुंबा जनोजिंग पाम मियाम की खोलाव जे पुब ngamba आइदि मणिपुर की प्रजा की अपाम से आदा दिल्ली दा पाउ तंब ngamba अदुंबा मिहुत पान खादी मरु ओरिदि अखोय की जे मणिपुर की इशू जिने बको इमा की मोत दि बोस से आइदि सुक पाम पामते उजे जे तौरी बसिगी मतुंगिना यामना फगदबा अखोय प्रजा की दमुत खनबा मसा की खंदबा अदुगुंबा मीदुना ओइरा कांदा अखोय की मणिपुर हाइतारे को सिजे फजना वहिनिंगी दुगी मथक जो बोता पैसा लोबसे सिमजु याम फते न खली असागी मसागी खरा लाई लाइसु हाइबा हाइतारे इमा होइदन लाई हाइतबा मिसु पामते पैसा लोबसु पामजदे इमा दि लोक्से लोक्जदे पुंसी दाइदि बोतदि अपामदि BJP ओइरो कांग्रेस ओइरो CPI ओइरो खोगी मयाम सिगी ngamgadaba जायदि प्रजा खोय मयामगी महुतनेबा जे इपा इमा सक्तरमा आदा लेरुदोइनेबा नुपि ओइरो नुपा ओइरो को मदु ओइन अदुगुम मिसक्तो आइगी मोतदे दु पामी लोकसभा मिखलदा आउटर मणिपुर पार्लियामेंट्री सीट की मिखल मपुंफाना पांगथोकनबा सेम सारे हाइना डिस्ट्रिक्ट इलेक्शन ऑफिसर चांदेल कृष्ण कुमार न फोंदोरकली डिस्ट्रिक्ट ऑफिस चांदेल दा पांगथोकपा पाउगी मिफम अमदा महाकना मखा तारादुना 41 चांदेल अमदी 42 टेक्नोपल केंद्र अनिगी वोटर लिसिंग मरिफुद्रा निथोई चामरी हुमफुद्रा माथोइना पोलिंग स्टेशन सा मगनी फुट तरुक्ता भोट थादगनी
हंदकी मिखल असिदा नुपी सिंह खक्तक बोट हादबा याननब पोलिंग स्टेशन मरीसु हांगदोकनी डिफरेंटली एबल सिंह बोट हादबा लाप मतमदा मतेंग पांगनबा BLO अमदी NYK गी म्योई सिंह सेम सारे मिखल असिदा मथौ तौगदबा फ्लाइंग स्काउट टीम सेमले मिखल गा मरी लेना बहिरम सिंह गी मतंगदा वकनिंग सिंह गिदमक हेल्प लाइन टोल फ्री नंबर 1950 दा कॉल तोरप यागनी मिखल असिदा केंद्र अनि की मियामना अकी तुजुंगबा यावदबा निंग तमना बोट हादबियु हाइखी Code of conduct has been in force in district. All MCC teams are working on the ground. I request, I appeal all political party, all individuals to obey, to follow MCC guidelines. I expect a very peaceful, successful conduct of election in our district, and I seek support and cooperation from all stakeholders. IMC na Khwairambon Kaithel ahumgi akoibada street vendor famhalni haiduna Kaithel phambi singna IMC sholon sinduna yaningdaba phongdokre masing yamlaba Kaithel phambi singna mayor unana bahotnaki mayor office ta leite haibadagi office sholon sinki mayor na sel lauraga street vendor sing yokhatle haina maral sikhi tungda mayor L Lokeshwar laglaga khongjang changsin bas singi Luchingba singa faminaduna wari sanaki tungda Khwairambon Kaithel sinpham amagi saktam kanmaluki secretary Tinguzam Ranina Mayor IMC की कमिश्नर यावना महूत मिनिस्टर गा फमिनदुना वारुशिन अमा पुरकमिनबदा यानरे हाइखी Masih aku masih kakak nanti mamang dia orang masih kumai irang cengak le tu thoktan lah abani. Kali no habe buat aku kaithi lah humse. Pici bida maming siapa tu manupi kaithi ni dah harga manupi kaithi ni sih saktam sih nomor mang selak pak. Aku kaithi ni dah hamjari be mai ben mili singo humari sih. Projek se pura Nam show ko mesi matang da dhana tokdan release tatna government da memorandum pi dana kaithen je smain kanna bin da si to view have je khoi karak han haide Imphal municipality khoi kaithen hum ji authority or Imphal municipality haidare ko masina akoi gi kaithen hum ji karingba riksam baw lok da ba sina maram or ka lamjak chok ta phami ba isi bandar mayam jina akoi kaithen hum je moi gi kaithen go na sangat sakapre muhta isi bandar mayam jina kaithen jingjida Tokselebe mayam sina marum ka manung ma pan nga le tan khana sen tholokpa license pa mayam ne yon ga da ba se masi mok yon ba phang da ba akoi bi da dum 24 hour yon laga leiba sina marum ka manung ma pan khana rakpa Mayor Lokeshwar na Kaithel fambi singna thengnariba awaba ase IMC sukhangi adubu missing ward panamaram oiraga street vendor control tawbada luna thokle adubu Kaithel fambi ima singna lana uriba ase sengdokna ba achumba thabak tawduna utkani haiki Nongalamdai pung mari dagina midangi pung tarabau sangbagi pangandudi laitaba mafam sadana pofam phamisingsi takthokpa horokpa matamda awanglomdagi takthokpa horaga makha yorokpada awanglomgi do pochai thangdoga mufamba haweba akogi Imphal Municipal Corporation gi administration da apamba leiragasu control si khara waba akoi thabak oina di tawi tawdabu akogi masi tawgena khanba matamda manpower yamna changakani mayor na senjai ji masi akogi yumpham yaudaba akogi pangang da ngangba akogi ranjiti yaurubagi masigi wahaisi taba phangmane na lowe adubu madu haidana aigi thabak thoramda hangadauba kanodi nate ngangning bangang jasanu aigi against the wa khara ngangbai si adum tholakani adubu aigi thabakna afaba thabakna oina taksage nai akoi praja punamaktai thamjari Manipur da lairiba Municipal Council Nipan gi Ward Development Committee gi skill and unskill level singi khusuman haukiba sahi lisingani gatara taret ki August thadagi khusuman pithok tabagi mayokta association sangselak pathabak lepagi khongjang gi saruk ama oina Nambol Municipal Council gi skill amadi unskill level singna councilor sigi office solon sinkre Councilor sigi manungda phatta haudi amot akai kaya lokthokpagi thabak chatharamba du lepkhre association gi cashier M Kamanandana Tha tara nipan ki pesa amata pithok taba asina awaba kaya mayok nare lenga ki maikai digi sapsa wafam ama khangriba fauba makha tana khongjang sangsingani haiki koina minister da director da haijaru matam da moina wa hoi thoina lobiraktabadagi akoino haiba municipality nipan manambo ne bisempur ne ningthokong ne moirang ne kaksing ne mayang Imphal ne thowal ga jiribam ga municipality nipan se service puthokpa la yauna solon jan ba tuten shutdown to haitar adu tawjabani amasa kana sathagi gani moi gi comment pya ma positive oiba comment ama laktri bhawbadi
ꯍꯥꯏꯔꯤꯕ ꯈꯣꯡꯖꯪꯁꯦ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯦ ꯉꯁꯤ ꯈꯛꯀꯤꯅ All Manipur World Development Committee Skill and Unskilled Laborers Association Manipur na chathariba siswak strike sogatladuna Kakching dasu Kakching Municipal Council gi sinmi singna council gi gate mamang da wakan miham sathakre World Development Committee gi tha taranipan gi khusuman pithok piu tolo pidrabadi thabak suroi sinmi singbu hanthana yengbiganu hairi Mari lainaba department ke amdasu akhoi chalaga haijirore minister yongna unajurore director adugi akhoi gi sida lariba chairperson PO councilor mayam dasu akhoi gi phangdaba mayam si matang matam matungina mafam kaya ta haijiduna labani ngasi fawba moina akhoi gi awawa si karem tawsin bite Moirang Municipal Council gi makha da laiba skill and unskilled employees singna su council asigi office solon sinduna matam kaktana thingjen bagi khongjang changsin khre khongjang adu da sarok yakhiba ward member Kumam Purnimana council asigi oina su employee kunthra taruk ki tha tara nipal gi tolo pithoktana laiba si athuba matamda pithoktaba tarabadi lakadoriba lok sabha gi mikhal saruk yadabagi khongjang changsin sem sare hairi Hatara impangi wajah si pitok tawa taragadi koi makhatana atop khongjang kaya ama su samchilaki gani adudna tana haji laka doriba MP election asida su ekoi skill and unskill gi staff pumna mangna koi asida saruk yajaroi Moirang da laiba di Diligent Public School gi sayen aduna lairiba lamgi wathok amadi school asi akoibada kari karamba amot akai lairiba gi haina desa maya loisang gi publicity and propaganda secretary Baleswar Film nalusing duna yengsin khre Baleswar Film na phongdo khibada school asi gi mapuni haiba mioi ga school asi gi founder ani gi marakta lairiba sayen naba asida desa na kutingjan bagi wafam laite mahiroi singi laisang ama oiriba school da kanagumba mioi amatana mahiroi amadi oja singda ayetpa apanba piba yaroi nakalanida waroshin purakna ba apil tauki wafam asigi matangda MLA amadi DC da su memorandum pisinduna khangalagani haiki lamgi sena bisda khona de samno khuting jin bagi wafam dina te adubu lamgi sena bisna maram warakan academic school ki academic atmosphere da mahiro sing da mudi oza sing da ayetpa apanba pibi ganu lamgi school authority amadi lamgi sena bu lairiba marang them ningol soibom ong bibem cha devi magi husband s bocha hariba mioi sik otho aski matang da woro sem tang purakna ba hanjil hanjin khoni de samna pau pi ro boda hariba bibem cha asina hoini maini haidana tumina dumuk lasin gi bedagi akoina de samna form sida lakchara kanda lairiba academic atmosphere ki sooli ba phom si koi masi soktana ba hajik hajik uri ba khogi kom tawraga lairiba form si de samna tawriba kom masi phunjin jagani ado karigumba phulam bi kom masi da makhata na tawkhaiba jaga kom ji kothok pang torok ta gadi mo torok pa phutagi dai ta si tawriba mioi masa aduna dai ta si pujaga da State Platform of Disabled People's Organization Manipur na disabled singi yaifana ba RPWD Act listing ani ga tarak taruk na piri ba hak sing mapung fana fanghalu haina sangsilap khongjang adu Social Welfare Director NG Utamga punna wakhal tamina baga loinana thabak oina paikhatlagani haina thajaba pirakpadagi tha ani khongjang handokle hai Maitai Council Moregi Kunmanga Suba Mapo Kumon Thoram ngasi Moregi Eastern Sign Public Ground Pangthokre Thoram Maduda Sports Movement Committee Manipur gi Convener RK Ranendrajit Maitai Council Moregi President M Thoiba More Custom gi SPT Bizando Nifum Doi Suba Assam Rifles ki Lieutenant Colonel Syamlal Tamil Sangam Moregi General Secretary Tila Ekodom gi General Secretary RK Lokendro Gorkha Samas Moregi President Durgar Sharma Archaria ISTC Moregi President Jim Khosai Lungdim, USM gi Vice President KSS Somarendro, UNMM gi Secretary O Navakishore, UCM gi Hanagi President K Laningamba Susaruk Yaki, MCM gi General Secretary N Inausana, Council Asina Sahitara Manga da Taurakhiba Thabak Thorum Singh Miyam da Thamki, RK Ranendrajitna, MCM na Taukiba Miyam gi Thabak Thoram Singh aduna ngasi fawba tek takaidana leirakpani tungda sulub asi matam sangna miyam gi thabak tawba ngamba oirasanu haiki Chingmairong Chairau Ching mathakta leiba ating khok maru sidabagi laisang sakhangdaba singna ngarang numit yungba aduwaida akai atoi thokalamle thawong asi thamoi songna nungaitaba phawi haina salai mapari singpun loop amadi thangmeban United Club na phungdokre Manipur Press Club ta pangthokiba pawgi mifam amada salai mapari singpun loop ki General Secretary Roman Huiremna Satharam liba thawong asi lining asibu chatpa singda thamoi kaihan ba thawong ni lining asibu karigi asuk yamna tathiri bano leipak miyam gi ayabaga loinana laisang asi thambani
Thawong asi lining asibu satpa phurupcha singbu namthanaba honabani haina lawi yaikhai thingaiba tawramliba thabak asi matungda amu hana tawbiganu haiki Ase thong je koi thugai raga thamjamba thong sida yamna nuai taba koi budo pakhang bagi anji paphal ani kak koi ha aga thamjei thong sida hairi paphal ji wogda thoi usitana khongpa na kawraga thamamba mitai koi furupse kayam sothara yam thom koi gi lining bos am ta thiriba kai gi noi mayam da pau thamtingi ipai puna chacharamba ina lining chachage haiduna hanjin jage haiduna chongthok charaiba thawai hakchang yauna thok charaiba koi da muk na het pagi tuhat pibagi yaikai chingai bagi sigumba thawong ma lakpase thamoi sokna salai ma pari singphuluki mai kai dagi mayam da su phongdok ni koi mitai un pokpani mitai un sigadamni mitai un lepkadamni ai wa phamji mayam da thamjini Thangweban United Club ki Vice President Pratap Laisang Themna Laisang asi Forest Department ki ayabagi matung ina thambani club asina sarau singi akoibada khundariba fur khudima ikai khumnai punna khundaminari ba mafam asida asiguma thawong satharamba asina fur masel gi marakta nungsi sana handana ba honaba thawong ni haina lawi mamang da so siguma thawong satharamba laikhrabani matung tarakpada club amadi akoibagi miwesina khudam sangdam ga loina nami phaba punba thoklabadi makhoibu amuk hanangak piroi haiki Hojik lagi berjaga aku ini jati, aku ini kabui, ada tangkul kari kera, aku ini orang pun nak tahu area apa ini nak. Sida komunal thok na ba, coba mami amu sudah tahan ba, orang kata rahi kicing na boleh hai tare. Matung tadi sigum basi, mamang dah thok kibeli thok re, matung tadi masih gumba pose, amun dah thok pi dana ba, tahu bidi bukan pun nasu matung dah tahu bidi dana ba. Kari gumba NLC amu sung Thailand United Club na phang batar gadi madu matam tu dah ngak piu hai ba wahidu, amu anak aku madu thamoy. Matang da kay makoy na phaba kay masapsaan madu tawda de akoy na sapsaba action lawani Self help group sing buhena sakhat hanabagi matangda nongmagi oiba khananai naba thoram ama kumbi tera khada pangthokre Self Employment Volunteers Association Manipur na sinduna pangthokhiba thoram madu da association gi secretary cum chief executive officer KS Jinglen National Awardee KS Hamusaba yauna miyoi kya na saruk yakhi tongan tongan ba self help group ki members sani rom na saruk yakhi Salai Holdings Private Limited की subsidiary unit ama oiba Smart Society na Zenims ka khusam na duna Kwatha Village ki mioi manga damit ki operation sa thakre haina Smart Society ki secretary N Dhanapati na ngasi terada leiba Salai office ta pangthokpa paumi singa unabada phongdokre mioi manga adu ahan bigi oina khangat laga operation pangthokpani makhata na mioi anisu athuba matamda operation pangthokani haiki Maipak na operation pangthok raba Kwatha gi khunja KSS Kesona Smart Society na hona duna mit ki operation Maipak na pangthok pibagi damak thagat pa phongdokhi Imphal West Commando na ngasi Masajid Road tagi Kakhulong Mahabir Pharmacy dagi Ibohal Cycle Polo Ground BT Road MPP Office amadi Laima Shopping da thiba humbagi thabak sa thakre punna mioi samnga ga humpuma pan verified tawbagi manungda mioi tara mari masage saktak se yaudabadagi City Police Station sinakre Lakriba Lok Sabha Mikhal gi section thorang lokhatpa oina Thawbal District Police na Lilong Police Station amasung Thawbal Commando yauna Lilong Chingkham IBR Road tagi mioi taruk WY tablet lising mapan chani pan ga kona na fare makhoi dagi Alto car ama Honda Dio amasu fangle Fagalba mioi sing Polam sing aduga kona na Lilong Police Station na sinakre Kangpokpi Police na su National Highway da asat awok sing sek tawbada yungau liter chani yangkhai ga kona na mioi ani dagi fare Fagalabam Polam Singh Mia mamang da haidokduna manghankre Kadana ngasi Imphal East District ki manung sanba Paurabida leiba Jain Public School da mayai kaba nisana Mahairoi khunai da piba saitheng haibasida academic awareness thoram ama pangthokre thoram madida school asigi principal W Janmen Joy Kadagi Women Affairs Secretary Takhelambam Ongbi Purnima Paurabi Nupi Lamjing Lupke Secretary Wahengbam Ongbi Premila Kadagi Vice President M. Doren Susarugyaki, Secretary General Gitchandra Mangangna, Resource Person Winawangangki. Lions Club of Imphal Central, Lions Club of International District 322D na Palace Compounder Leba Bal Vidya Mandir gi Mahiroi amadi staff singda acha athak mating pikre Lions Club of Imphal Central gi President Lion Dr. N. Binabona Relieving the Hunger Program gi manung sananga sigi thoramasi pangthopani hagi
एमसूगी अनौब एजुकेटिव काउंसिल सेमननबगी मिखलगी नोटिफिकेशन रिटर्निंग ऑफिसर न थोखरे था असि तांग 19 न पांगथोकदोरिबा मिखल असि नॉमिनेशन पेपर पिसिनबगी अरोइब मतम मार्च की तांग 19 स्क्रूटिनी मार्च की तांग 13 मिरेप से लौथोपगी मतम मार्च की तांग 13 मार्च 19 दा बोट मसिंग थीदुना नुमित असिदा फल लौथोकनी हाई मखाताबा पाउ पिजद्रिंगदा अटेन ब्रेक अमतंग लौजरी Medicline Ambulance Services Manipurna Miyamgidam Hodokchare 24/7 ambulance service Masida hospital amadagi hospital amada patient puba yumdagi hospital da pukhatpa yumda discharge tawbagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tawbiyo amadi call tawbiyo Medicline Ambulance People Ambulance Northeast Hanbo in the National Housing Bank wholly owned by RBI gi license pangraba Ministry of Finance Department gi Financial Services Government of India na Sarfasi Act 2002 Makada Financial Institute amo in a Sakangraba Pradhan Mantri Awas Yojana Housing for All Bisingi Makada subsidized loan piba the Mangzil Thariba Patsubi Housing Finance Company Limited Amadi Masigi subsidiary company singis Sayong Puna Branch Tara Home Dang Duksare Miyama Financial Facilities in Lobina Bading Singzari Pantubi Housing Finance Company Limited and its subsidiary group of companies. Unified Academy, a premier coaching institute for medical and engineering entrance exam. Admissions open for crash course for NEET undergraduate 2019 eligibility 12 pass or appeared. Office timing 1 p.m. to 4 p.m. For Thursday 6 a.m. to 10 a.m. For details kindly contact Unified Academy, Kwakatel Bazaar. Job notice Eastern Motors Maruti Suzuki Arena dealer showroom asigi ahangba firm khara kaujari firm sing adudi quality care manager relationship manager car stylist F&B executive mathakta palliba firm sing asigi walk in interview lagliba March ki tang 13 amadi 12 da pangthok saragani time 9:30 am to 12 noon anganjari ba aisa department Karino za yadi aikoi donation si lupa lising ani de helbadi case da lawjade Sorry sir Lupa lising kundagi helabadi case ta pitok pisin tawbusi hojikti sunya mag yadre adusu law inko lebagi tabakta Karino madam online payment loin tawbiyo Nongmada lupa la ani hena sel loina lobuse chumdiye Karbar gi khorsaina kamai utunu me sel loina lising tara di hena pibisu yade Aikoi case ta transaction tawjade maramdi ire baki dam aikoi na khangi sai ni thaw Come on India go cashless go clean The Great Wedding Sale by Mobile Furniture. Amukana taramlok sari makataba pau. Association of Minimal Access Surgeon of India Amasigi Dr. Taramathuina Saba Surgeon Team Amana Mandalegi General Medical Hospital da Advanced Keyhole Surgery gi matangda numit humni gi live operating workshop pangthok lubadu mai pak na loisin khibaga loinana surgeon team ngarang imphal yorakre haidi surgeon team aduda Manipur gi saruk yaruba Dr. S Jugindrana makhoina saluba khongsat adugi matangda ngasi lamfel da leiba Indian Medical Association Manipur State Branch ki office ta paumi sing unaba amada India ki apunba surgeon lising nipan chaunga member labor association asina medical health care ki kuthangda India amadi masi yumlon naba lebak singa mari fagathan naba khongthang kaya ama paikhatli paikhalak liba khongthang singa sida Manipur gi oinadi medical tourism da hena khumang chausin naba honabada achobu khudong saba ama oiri adubu handak mandale gi khongchat aduda mafam aduda leihoba mioi singna phongdorakpada Imphal Mori lambi da security check post toina tauba asina mafam aduda gi ana layeng balakpa singda sauna khudong sada kya thingnai haina phongdoraki hairi Hairiba surgery sing se kona loina free da taubi anaba sing da moida darka tarakpa material sing darka tab sing se kona loina puthoga pi loina free da torme loina na moigi surgeon sing da moina hana khangdaba haitaba udaba technique mayama takpirami matung tabasu hairiba sigumba workshop amasung skill training ki program sing se Myanmar da India ki akhoi gi association gi surgeon sing sina laaga training tawgi program mayam su silami hairiba tarkodeba program mayam sina nation animak sigi marak sida relationship si yam chauna build up tarpa sigi sini pandam se
Bisnupur Municipal Council Ward Number 10 gi manung sanba Joypur Khunau da angang ani lekai gi mabuk amaga loinana leminariba ase Smart Universal Academy Sekmai Jin Khunau na school ase lairik tamhanna ming sanbaga loinana school gi prospectus angang sing da khusina khre school management committee gi secretary and Sanjoina lekai adugi meira pai bi amadi club ki thaupuba sing angang ani adu yung silliba mabuk amadi lekai miyam da school management committee na paikhat ka doriba thabak ase mateng pangbiu haina and Sanjoina phongdokhi Raibaktirba angang ani asi adu ngasidagi angang ani sigi class 12 phawbada mai masing tambagi makoi ani gi daita du salai holdings private limited ki foundation school mo riba Smart Universal Academy na ngasidagi logjaragani haiba humasi media gi thongda phongdoksari Ngasigi thauram madu Bisnupur Municipal Council ki chairperson Maniyaima Joypur Khunau Youth Club ki president Khundrakpam Jivan Lamjing Meira Paibilu Joypur Khunau ki president Ningthaujam Apabi amadi lekai gi ahal laman kya susargya ki Joypur Khunau Youth Club ki president KS Jibanna angang ani asigi damakta paikhatliba thabak thoram sing asibu thagat pa phongdokhi laira thiba khotpa ama wakhan tadaba marak sida leibadagi mapa asisu aikogi laina amana khanghaudana naraga lekhidabani aduna hairiba mama asisu koina sattana sum leirabani anga ani sigi mai panthungpham makhoi bu konsen binaba leiti kana lejadraba anga ani sibu salaina aikogi laik tambagi daita lobidana loksin biba si aikogi di iramdam asigi laibak phabani loidana salaibu matam khudimakta isorna thaujan bidana hairiba process khudimakta mai pakpu oisanu haiduna koi club ki makai degi thagat pa phungdoksari Amaromda angang ani adugi damak lupa lising yang fixed deposit tauragani haina isam gi hanagi president N Rajendra na phongdokre wakal joiduna chatkraba angang ani gi mama amadi lekai gi mabuk asigi damak social welfare department ta gi phangbaya bamateng launana bahona minase haina Rajendra na phongdokhi tamil worka da yum sida laga bo lekai tamu honu ma khudi punsi rolama phamung namna ba maina yo hona jage haina thamjari aduga masu magi masu mayam mana tre hela apaga apai tana jarkanda ukhalaga masu laim ga thabung ngodra haibu ko hona sipunna aduga amarom da makoi ni gi thagi सरकारी मखा द एने के परसेंटिंग की हाई तारे मिमान दबगी लिसिंग अमगा चमाल लिसिंग मा फंगनबसु आई डिसाइड की अदुगा को मैं पुन होने मिनसी हाई बि वफम से थमजरम गे अदुगा Palace compound laiba Sri Sri Govindaji Nat Sankirtan Rehearsal Hall da numitare ni satharakiba lairembi Dumengi workshop cum production asiloshin kre thoramada JN Manipur Dance Academy gi director oiramba S Thanil Padmasri Awardee Thorani Sabi Dance Academy gi guru N Thambal ngau susaryaki District of Information and Broadcasting Government of India Madi Phil Outreach Bureau Imphal na sinduna Mahatma Gandhi ki chamaga yankhai suba mapok kumon thorang mari lainana numit mangani subna sathagada ba photo exhibition thoram ngase utlo awang community hall pangthokre haudokre thoram maduda kunthani thoi suba battalion CRPF ki second in command Binay Kumar Singh Field Outreach Bureau Imphal gi head Jin Gangte exhibition assistant Dip Kumar Sharma amadi Bisnupur gi SDPO Lakshmi Thingbai Jamna maroi bimir sing oina saruk yakhi exhibition asida Mahatma Gandhi ki photos sa mayang khairom utkhi Yausang kumhai ga mari lainana lagleba marsi tang kun taruk phawa sathagadaba Manipur Apex Handloom Weavers and Handicraft Artisan Cooperative Society na sinba National Handloom Expo ngasidagi Nilakuthi da leiba urban hatta haukre thoramadu da Padmasri Awardee L Subadani Awas ki President K Indira Directorate Handloom and Textile gi OSD TS Sunila NSDD gi Officer in Charge Y Santi Kumar Weaver Service Center gi Assistant Director C Rasekhar Su Sarugyaki Ministry of Culture gi makhada North East Zone Cultural Center Art and Culture Department District Administration Chandel amadi kakching na sinduna numit humni subna district ani asigi tongan mampham sing da pangthokadaba Discover North East thoram ngasidagi Chandel gi indoor stadium da hokre hawdokpagi thoram da DC Chandel Krishna Kumar ADC Chandel gi CEO oiramba TS Kothar Monsang Susaryaki Assam Tripura Jammu and Kashmir Arunachal Pradesh amadi Manipur dagi dance troupe singna nat ki oiba jago isai kya utkhi
RBI gi makhada Banking Ombudsman Office na sinduna nongmi gi oiba Banking Ombudsman Scheme lising ani taruk ki maktang da awareness scheme ama Nune Bazar Community Hall pangthokre tharomadu the Office of Banking Ombudsman gi AGM K Rajen Babu Nonem Sing Bisnupur gi LDM Y Iboso RBI Imphal gi Assistant Ravi Kumar Susaruk yakhi Ideal Girls College National Assessment Accreditation Council gi assessment loibaga loinana college asi hena faba college ama ohenna bohonari haina college asi gi principal Dr. TH Biramani na phongdorakli college asi Imphal East District nupi khaktagi oiba college ama oibana mahiroi singa hena afaba education piba ngamnana bohonarakhi na ki team lakna assessment loisinduna hena faba college ama oina bohonari haiki mentor and mentee ko ba khoi scheme ma su lai jai oja sing sina chhatra sing ji bu makhoi da akhoi gi college da tambada na tana women education se karam ba mawong da purakani karam ba mawong da women education chawkhalan gani women education gi kana ba keino masi akhoi na mafam mafam kuding mak da akhoi na chantok na ta aba matung da ajuga chhatra ma sing se akhoi sida tongan ba moi da admission gi free admission type da moi da kana ba khara pi ra ba matung da akhoi da chhatra ma sing se hengkat na ba gi akhoi gi plan tawjari Moirang the Maimu Machana Iba The Wing Heart Mingthonba Lairik Ama Khongjomda Laiba Diamond Radio gi Auditorium Hall da Phongkre Sahitya Yokhat Kanglup Tenthana Sinduna Pangthokiba Thoramadu da Hana Minister Oiramba M Hemanta Sahitya Yokhat Kanglup ki President Ningthau Nauria Amadi Khorirol Sandoklu Wangjingi Aiba Aibi Kasu Sarok Yakhi Haurakli banaha sing mayai kaban nisadagi lapthok nana ba khana nenabagi thoram ama ngaikhong khunau community hall da pangthokre ngaikhong khunau mera pai bilup na sinduna pangthokiba thoram adu da Bisnupur Police ki SI Paumai United Women Development Organization ki President RK Tombisna amasung Taurem Kha ba susarok yakhi DUPVO Nambol ki General Secretary Lamjing Bana Resource Person oina wangangki Zatkiba tang anida tidim lambigin Nambol Sabal Lekai da accident thokpada lekhitraba BDF personnel Nambol Maibam Chingning Lekai dagi Maibam Romes ke imung manung da Bisnupur District BDF Welfare Association ki maikai dagi lupa lak ama khusina kre Bisnupur ki additional SP ke SS Manihar na association ki maut sinduna khusina ki lekhitraba Romes ki loina bi inau bina association ki maikai dagi tengbang pirak pigi damak thagat pa phongdokhi tenga ki maikai dagi mahaki leihori ba masa ani ki khalaga mateng pangbiu haiki Association police ki mai gai degi sumaina paisa pirak paji ai gi puning no pian ba thaning ala itana ai piali adu ai puro na lagi da batho ga du isa ni sigi nga ga dang yang pateng bangan biu si dang haning Tengbang Pibadu da Saruk Yakiba All Manipur BDF Welfare Association ke President L. Devenna BDF Singi Welfare ki damak thambasan phamdagi lupa lak ama sikhusina bani BDF tara manga da Tengbang Pi khre Manipur lengang na haiki ba wafam sabsana thabak ta onthok haningi haiki All New Civic Honda Manipur da su airport te laiba Sangai Honda showroom da launch tawkhre diesel amadi petrol animakta laiba model asi lupa lak tara nipan dagi kun manga fawbagi manung da lai Kanglaipak Women Welfare Association ki oina Hairog Unit Imphal West Branch amadi More Branch nona hangdokre Imphal West ki oina Kaisam Thaba Tombi Laima Hairog Unit ki oina L Anobi Laima amadi More Branch ki oina Moyang Them Angobi Laima President ki Phamsing Puna na bakhankhre Hauzik sanabagi pau amuk phangbiragani Sanabagi pau pizari Kangpokpigi M Thomas Ground Sathari Bataruk Suba Sadar Hills District Veteran Sportsman Lisingani Tarama Panda J Songtun Area Veteran Amasung Tuzanglang Veteran Final Changkre ngasi sanaki final match ta J Songtun Area na KSC Veteran bu goal amasinu da thoiki ani suba semi final match ta Tuzanglang na Kangui Veteran bu goal manga amada maiti bapiki tha si tangtara manga da final match sanaragani Makhataba sanabagi pau boyai ning thauzamdagi amuk lobirasi FBWA mapal kangjibungna
tapasa tabung ko pumaiti piduna sathariba tari suba koyam yaima memorial veteran football tournament ki final sanglabasu match asi tapasa tabung khongna FBWA mapal kangjibung gi sanaroi sahi sudana sanabu yawi haina protest tawbadagi organizing committee na aseng masum result thadorak tarbasu kari karamba decision pigdagi haiba khangbang amdri Akampat Veteran Football Association akampat na sinduna mamang thagi tang kundagi tim tarau hundoi na gurumari thongna khairuktuna 11 Star Sporting Union Football Ground na sathariba tari suba koijam yaima Memorial Veteran Football Tournament ki ngasi sanakiba ani suba semi final match ta FBWA mapal kangjibungna tapasa tabung khokpu goal ahum sinoda maitiba piki FBWA mapal kangjibungi goal ahum adu MK kasusungna match ki Nepal suba madi yangkhaini thoi suba minute goal ani sanki atopa goal aduna amol komna match ki Nipal suba minute sankibani Tari suba MBCA T20 cricket tournament ki ngasi sankiba match singda YWC langthaba lamadi napsa khai Imphal mai pakhre Manipur Veteran Cricket Association na sinduna mamang thagi tang kunipal dagi tim tari na sarug yaduna langthabal public ground sa thariba tournament asigi ngasi sanakiba ahanba match ta YWC langthabal na model club singa makhabu wicket tarada maitiba pikhibani match asida model club singa makha na tos ngamduna ahanba batting tokibada apiba over kunda wicket Nepal turaga run marpu humdai khak lauki masigi pakhumda anisuba batting tokiba YWC langthabal na over taret ka ball amada wicket amata tudana apiba target adu yauduna match asi mai pakhibani match asida YWC langthabal gi sanaroi Kumar jitna wicket ani amadi run kulhumdoi lauduna man of the match takhi tournament asigi anisuba match ki sanakibada napsa khai Imphal na DSU kwa kaithelbu ran kuma thoida maitiba pikre napsa khai Imphal na tos ngamduna ahanba batting tokibada apiba over kunda wicket manga turaga ran chama ka kunthra mathoi lauki masigi pakhumda anisuba batting tokiba DSU kwa kaithelna apiba over kunda wicket mapal turaga ran chama tara khak lauduna match asi maiti khibani match asida napsa khai Imphal gi sanaroi Saimol na wicket ahum amadi ran taramanga lauduna man of the match takre hayeng ground asida sem khagem pali amadi model club singa makhaga sanagani Trapsa malomna sangai FC thangmai banbu maitiba piduna ahanba BBM Memorial Trophy Veteran Football Tournament ki semi final sangkhrai United Veteran Football Association Manipur gi miyang makhada Imphal East Veteran Football Association na sinduna mamang thagi tang kunteretegi team Nipan gurbani thongna khaidoktuna SWC Nungoi ground sathariba tournament asigi ngasi chanakiba mari suba roiba quarter final match ta Trapsa malomna sangai FC thangmai banbu goal ani amada maitiba piduna semi final sangkhibani Trapsa malongi mai pakibi goal ani edu Surasandra amadi Iran Kumar na sankhi match asida maiti khiba sangai FC thangmai ban game tangarba goal aduna Bhupen na sankibani match asida sangai FC thangmai ban gi sanaroi Bhupen da match conduct tokiba referee na yellow card urkhi Thagachari boyani thozam housing asin nong magyoiba ay nga sagi paw amuk lobirasi Environment Director tegi phangkiba ngasi goikiba ai nga samadi notigi pauta khwaidigi sakiba Celsius degree kun samari dasmik amamapan khwaidigi ingba Celsius degree mapal dasmik manga ama Nuksita ya wising manilgi sang maximum da sada maripu tarani thoi dasmik manga ama minimum da sada kulumdoi dasmik sino ama oiki ngasi nong sukide Luisilakpada maruiba paw amuka na pizari Lok Sabha के मिखल नक्सलपगा लोइना पॉलिटिकल पार्टी सिंग मिखल की लालोंग यात्पा होंगरगले IMC na khwairban nupi kaithel ahum gi akoibada street vendor famhalle haina kaithel famdi singna IMC thonglon sinduna yaning da bafung tokre amadi Ward Development Committee ki skill and unskill level singi tha tara nipan khusumal pithok tabagi mayokta Nambol Kakching amadi Moyang Municipal Council solo sinkre ISTP na pizza ba ngasi nong magi oiba pau matangas na loisare biyang tabi di basing bu amuka na kulumsari